ngasisu Manipur top channel gi maike digi myamna sanalai ba ki mapau myamna senjigi myam lefu miyeng taminasi sai do rizala Hindia nate India ne hakibudu ningsing leida sanalai ba ki mapau ne pram Krishna Mohan zazani yeng ba bu hairabudi lilagi dilangak haidu tare laukthok liba ngang ni sak liba warep loriba myam asina ngasidi leiba ki apun ba saktam sakana bo hona begi marumda sai da rizala hainarakli hangnarakli paukhumdi kanana pigani sei khudingi September 13 da lebak sin batungna Hindi diwas thoram pangthok tuna lakli mamang sei English singani ga kunga matoi da su pangthoki sei ani gi mamang kumjai English singani ga 18 gi September 13 da pangthokiba thoramda Union Home Minister Amit Sana leba sibu amat oina punsinma ngamgadabadi Hindi lolasi khaktani haki Madura Tamil Nadu ki Chief Minister DMK Lusingba AMK Stelina Panthaba Taduna leba asi lamdamasi India ni Hindia nati haina phongdokhibaga loinana wafam asida karigumba Prime Minister na sengdo warol pidrabadi language war lol gi lal tholakani haina wamang yanduna naktoki punama asi media da report tawnakhibani asida sunati matamadura maikai kyadagi akan wafam kya su phongdokna khibni adunadi Hindi lolna leba sibu amat oina punsinba ngamgaduribra natragana saidori zatla haina hangnarakdibasi pakhumdi phangloi state amagi chief minister gi wafam phaw lumna laukidre sahi ani helaba phaw prime minister gi sengdo warol takidre remote control fail oikhibanara haibaduri khangde handaktasu parliamentary officials language committee gi kuntragatare suba New Delhi da pangthokiba mifamda preside tokiba Union Home Minister Amit Sana awangnopo state singda lebi school singda Hindi bu class 10 gi thak phaw sungsoi soidana subject ama oina tamhalagani Hindi lolna English lol gi mod sin boina sejinaba yahangani haikre masigi dama awangnopo ki state nipan Manipur yawnga gi Hindi takpina boza lising kungani thoisu hapre hari adunadi wafam asi aron be agenda oina thabak to onthona ba honnarakko kuire handakta parliamentary officials language committee gi kuntragatare suba mifamda phongdorakpani haina launari thawrang asi state government ministu mangjongna khanglamgani haidoktabagi wani haidokanba amasum laukthokkanba government asina Hindi lol gi wafam asi losinduna phumjinduna thamnamli maksu aron be agenda amamuk leiramgadaba mali hiramasi gi matang haujikti akang ahi kyana makoi gi mot phongdoknarakre aikoi swaidna leba asigi kharomda lebi state ki lusima kayana su yaningdabagi mot phongna batare namduna Hindi tamanna bo hona basugya yaroi hainarakli adubo state government ki maike digidi sin kanglaktri swaidani language war lol gilal thoklagadra haina mi painari basi tawbagi budi Indian Constitution ki Article 370 Jammu and Kashmir digi laukthokuna Union Territory ani semkhiba Citizenship Amendment Act 2019 sanan khiba matamda thokiba irang laksinba ngamkhiba duna lol gi irang thulaklabas irai laina laksinba ngamgani haibigi thajaba lairakpadagi phongdorakpa oigani hainasu phongdoknarakli laiba sigisu oirabasu awangnopo state singi oirabasu lol gi bu oiro amagi bu oiro wathok kya leramgani Manipur gi oinasu logi wangmada leiba khulai paibe lup amana Hindi lol thingba Hindi cinema phabu hall kafandagi akanba thingba lairi masina maram oiraga cinema hall sing siraba hogatpa ngamdraba makalamati tax kadraba phabu government tumina dumak leirakli masima athingbadu nakoinana sogoli haina takpani hairudebigi maram leite Hindi film gi isai phaw phong na khongba yadraba cinema utpa ngamdraba mafam asida mailoisang singda class 10 gi thak phaw sungsoi soidana Hindi bu subject ama oina tamananaba aron be agenda amagi makhada thorang tawduna khut thaba horakpa sidi tarai na labu samloi Tamil Nadu gi Chief Minister MK Stelina language war thulakpa yai haina warning tokibadu thongna phabani haina raklibani makhoi gumba leader aikoi gisu tangai phadi adubu thajabadi wali one nations laiba ama one language lol ama one religions lining natragana dharma ama one politics yawba ama sisu natti one nations one civil code haibisida BJP na lusingba NDA government
Prime Minister Narendra Modi gi lising makhad leptana thabak paikhalakli haibisidi punamangna khangnaraba ngaktani aikhoi swaidasu matau tamnaribani CAA 2019 sokatpa campaign Jan Jagrams Abhiyans Siznakraba Plastic Thingbagi Swasthya Hi Seva Pradhan Mantri Bandhan Yojana Unat Bharat Abhiyans Pradhan Mantri Jan Arogya Yojana Jan Ushadhi Kendra Scheme Jal Jeevan Abhiyans Jal Vikas Magarna Singh Autoke Sidasinate Kursi Arans Ayushman Bharat Beti Bachao Beti Parhao Swasth Bharat Abhiyans Pradhan Mantri Ujjwala Yojana Pradhan Mantri Jeevan Bimal Yojana Pradhan Mantri Suraksha Bimal Yojana Pradhan Mantri Jeevan Jyoti Bima Yojana Atal Pensions Yojana Pradhan Mantri Awas Yojana E-Mudra Pradhan Mantri Kisan Samman Nidhi Pradhan Mantri Jal Dan Yojana Ek Bharat Shreष्ठ Bharat Rashtriya Poshan Maha Atmanirbhar Bharat Abhiyan Nasha Mukta Bharat Campaigns Swadesh Darshan Yojana Pradhan Mantri Matsya Sampata Yojana Din Dayal Upadhyaya Gram Jyoti Yojana Pradhan Mantri Kalyan Anna Yojana Asina Singba Paikatki Asina Taba Kyasu Leiramgani Punamasi Hindi Lon Levasigi Fauna Role Ohenana Buhonabigi Aron Malalungi Habadu Hauzukti Tarang Tarang Namekshin Unarakli State asidasu sahi amagi mamang kumza English ingani ga kun November taraga mapanda Kangpokpi district ki manungsanba Sarhazarda pangthokpa thoram amada matam adugi education minister na school college singa Sanskrit subject hangdoklagani haina lakthoramki hauji English ingani ga kun gani thoi kun gomdoi gi academic section haunaraba covid laisit khara safarakpadagi school college hangduna offline class haunaraba phawbra Sanskrit pu subject am oina tambigi wafamdi pong kangkidre Matamamada Ramlal Pal High School na government aided oiringaida class 8 fawa Sanskrit lol tambirami school singda class 8 fawadi Hindi tamli haibiyai toigum sum namduna tamhanbigi wafamdi leiti haina lawi amasum block thokpa haidokpa ngangthokpadi konggoini halengba leiti luribadi thabak to ontokpa duni kumja English ingani ga taragani pani February taragani thoida kalam simaktada taning basu leiramgani lokthokpadi tai luribadi thabakta uba ngamdabasini haina sanalaibaki mapausinki sahi mari suruba phawbudusu mapausi adumak sienkhini amasum lokthokpa haidokpa ngangthokpadi hanadagi haujiknabu hengalakle haina ribasini Hindi lolgi wafam asisu aronwe agenda amani haina launaribanina araibadi oiroi Ashiki Sumatakta Parliamentary Officials Language Committee gi mifamda khanaraga thangalakpa oibana tayang tayang na lau siaroi adunadi Hindi lol ngangdabi state singdi kamdowa samna leijariba lol asigi mayokta ihau sagat kadori bazala language war haibadu thologoto bazala amasum yamna wana tasin khumjinduna manadaba mayamgi apunma saktam ama sagatuna unity in diversity gi tholamkhiba yumpham saigadori bazala Hindu singi marakta amadi Hindu nataba singa muknaduna irang horakadori bazala haiba wangkya hangnaraklibani wangkya laklibasima araibanati miyamgi pukningi wane hauzik MLA oiriba Andhra Assembly constituency gi thaunaujam Syam Kumar na cabinet minister oiringai kumja English singani ga taragani pani October thada pangthokiba thoram amada MLA minister sing di mapunati miyamgi minaini aiki Media da funaki democracy dadi miyamna mapuni MLA minister singni minaini pokholoini haibisidi sama da sama kakningai yaudrabani maramaduna mapu weriba miyamgi wata abadi tangai fade minaina maranai tawrabadi mapu dugi apabu oigani thajade masi khangna center masum state government amadi government ki thauda poriba MLA MP minister singna thabak tawbatai ngasigi MLA minister matam kharagidamangni sei kharagidamangni mapunji chupo oigadabnati sayol surolda sinaramba yabasna tabanina nongmodi mapu oirakadoribani maramaduna tungmang yenglaga kadai fawbo tawba ngamni ngamloi khurau thangadra thangoidra haibra singba yenglaga nainaraga warip lawbo lakthokpa haidokpana khwaidigi sumoigani ngamloidaba tawroidaba panglaw lakthokpanadi thabak tawbani haibi yaroi sahi nipalo masida lakthokhiba thabak mayamdo lusinana buhonagadabani sai khaibigi mahuta tasinana buhonagadabani siki saroi lupama phabu saroi senja thumja tawduna ba warep nare haibinadi yaroi punama si hekta haijinma nate miyamgi pukningi wani ko haibinga sigi sanalabagi mapau mayamna senjaramge
अमरोम यामना नुंगाइतबा सोशल मीडिया थागनरक पाव मोइना लोखसरकान म्यामना थमजरमगे मसक ममिंग खंगदबा असिबा हक्चांग इंडिया म्यांमार बॉर्डर की म्यांमार टेरिटोरी की मनुंगदा हाइरिबा नुपी असि असिबा हक्चांग तादुना लेरमले हाइरि हाइरिबा नुपी असि कनानो मसक ममिंग खंगम ngamdri हाइना सु पल्ली दुगा हाइरिबा मफम असि मोरे तंगनोपाल डिस्ट्रिक्ट की गोवाजंग बैलेंस बाउंड्री पिलर नंबर 80 की ऑपोजिट हाइरि हाइना सु पल्ली दुगा म्याम अपडेट ngamiनसी म्याम दा अपडेट पिजरके दुगा हुजुकुइनदि म्याम पाउस मतंग असलु सिनजरगे दुगा पथोकसगिब सोरगिब लानके यावर्स म्याम नंगा पिगनि दुगा हाइरिबा लेखिद्रब नुपी असि की सक्तम असि म्याम वीडियो सि थंबनेल दि म्याम दा हापसरमगे एंड थैंक यू